ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯗꯤꯃꯥꯟꯗꯣ ꯃꯣꯏꯅ ꯄꯤꯕꯤꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯇꯧꯕ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯌꯦꯡꯂꯨꯒꯤ ꯏꯁꯇꯥꯐ ꯑꯩꯈꯣꯏ ꯀꯩꯝꯇ ꯁꯥꯎꯅꯕ ꯀꯩꯝ ꯂꯩꯔꯝꯗꯦ ꯁꯤꯗꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄꯣꯠꯁꯦ ꯑꯝꯇ ꯊꯨꯒꯥꯏꯕꯤꯔꯅꯨ ꯃꯣꯏꯅ ꯂꯩꯍꯧꯕꯗꯣ ꯑꯗꯨꯝ ꯂꯩꯖꯍꯧꯁꯅꯨ ꯑꯩꯈꯣꯏꯒꯤ ꯇꯧꯊꯣꯛꯄꯗꯤ ꯁꯥꯇ꯭ꯔ ꯃꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯈꯨꯗꯤꯡꯃꯛ ꯇꯧꯁꯦꯕ ꯅꯪ ꯌꯥꯎꯗꯣ ꯅꯠꯇ꯭ꯔꯣ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯠ ꯗꯥꯎꯟ ꯇꯧꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯁꯦꯁꯟ 2023-24 ꯁꯦꯁꯟꯗꯒꯤ ꯍꯧꯅ ꯂꯩꯕ ꯗꯤꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟ ꯀꯣꯂꯦꯖ 5 ꯑꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄꯤꯗꯅ ꯂꯥꯛꯑꯦ ꯄꯥꯡꯊꯣꯛꯄꯤꯗꯅ ꯂꯥꯛꯄꯗꯒꯤ ꯁꯥꯇ꯭ꯔꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯃꯥꯔꯛꯁꯤꯠ ꯁꯣꯏꯔꯛꯄ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯁꯣꯏꯔꯛꯄꯗ ꯄꯩꯁꯥ ꯍꯦꯟꯅ ꯂꯧꯐꯝ ꯊꯣꯛꯇꯕ ꯆꯥꯡꯗ ꯄꯩꯁꯥ ꯍꯦꯟꯅ ꯂꯧꯔꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯖꯟꯅꯕ ꯍꯟꯇꯛ ꯁꯦꯁꯟꯒꯤ 2024-25 ꯁꯦꯁꯟꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯕꯅꯦꯕ ꯑꯩꯈꯣꯏꯅ यूनिवर्सिटी अथॉरिटी बीसी रजिस्ट्रार अदगी होम कमिश्नर सीएम के साथ सीएम फाउबा अदगी एजुकेशन मिनिस्टर फाउबा अभी बचेरन का पिसन जखरे अदुगु अकोना दिसंबर की डेट 10 फाउसी की मनुंगा अकोना स्टूडेंट यूनियन इलेक्शन पांगथोकपगी नोटिफिकेशन जे थोकपियो हायबनेबा अदुगु गवर्नमेंट की अथॉरिटी अमदी यूनिवर्सिटी की अथॉरिटी ना ngarang date 16 je sibok ki manuda यूनियन इलेक्शन की नोटिफिकेशन से थोक के हाइबगी थाजा पिरकपदगी अखोय जे मखा तान इरांग चतदबिदा तुमना थोकपिरा अनि खनना डेट 16 जिबा को हाइजन लाखने अदुबु डेट 16 हेतोबा असिबाबा यूनियन इलेक्शन की नोटिफिकेशन थोकलकपदगी ngasi डेट 17 डिसेंबर डेट 17 दगी यूनिवर्सिटी से सदान तौजर हाइना प्रेस की सिना मैम फंदा हाइजरी